Taimang Chenjin Loraduna, Haukiba Chechet Ama, Gumja, Inga Tarit Nipanba, Sagun Sinumita, Mapugi Lekunda, Lerang. Ahanbada Maroiba Pau. Ching amasung tamgi miyamna government asida thajaba thambagi chang hengalagriba si angamba thakta miyangi thabak tawna bahonagani haina Chief Minister Nongthombam Birena Phongdokre. Amadi Kangpokpi District Kalikhola da Leibak Chekhairakpagi fibam Geological Survey of India ge expert kangbu amana yengsinkre. Kurumjeri STB Pau meeting tabi pasibutaram nokchiri hojik pau sandok na pijari. Ching amasung tamgi miyamna government asida thajaba thambagi chang hengalagli basi angamba thakta miyangi thabak tawna bahotnagani haina Chief Minister Nongthombam Birena Phongdokre. Ngasi thamagi tang tara khudingda chingi luchingba sing amasung chingi miyamga hakthengna unabagi thoramda Chief Minister na wafam masi phongdokhibani. Nagaland ga tainaba border area gi khul sing yauna manung hanjinba mafamdagi chingi luchingba kyana Chief Minister unaba fangbada chingni ahal sing na sirabasu yare haina harauba phongdoki hiramasida report ama tha amagi tang tara amadi tara manga asida miyangba Chief Minister ga hakthingna unabagi matam piba asina praja singi aningba apamba tawhoningba kaya haiba fangbagi khudong saba fangbase afaba kudam amani haiba yai Chief Minister amaga hakthingna unaduna photo fawba naminaba fangbase asuki mati nungai haina ngasi singilu singbasing amadi miyangba Chief Minister ga unabagi numita lakhiba miyoi singna ISTV news ta phongdorake sina bigo manna leiriba ahan sing chai cha me mathakte churiba sing ta pension khadore pibirabdi BJP government se Ramana daba moi kui na miyam gi seba phangbu oisunu ha bese ahan sing moi bor pibana ko Chief Minister Secretary ngasi ayuk pung nipan makai tabadagi haukiba singilu singbasing amadi miyamga unaba aduda numit mangani dagi imfan da laiduna ngairakpa Nagaland border manaktigi lakpa singilu singbasing yauna district kayadagi lakpa singi miyoi sing unaba aduda saruk yake tongan tongan ba singilu singbasing amadi miyamna phongdorakpada Chief Minister unaba fanglagani khanbada haksangda awaba pokte nungsa sai haiba khangde lambi thong thangnabe sing community hall sabinaba yauna hiram kayada sothadana lairibase menkhat pinaba haizab lakpani singda fangba insang napi CM da hakthingna piba fangba wa phongdokpa fangbase sirabasu yare haina wafam kaya singmi isin naw singna phongdorake Chandel se yam district level officer se hoi Chandel headquarter da leite yam ba Imphal da office ra tawa digumaju ngasi hoi ki honorable Chief Minister da ai podam balak sabne miyangba unaba adugi matangda Chief Minister N Birena phongdorakpada chingi isin naw singa hakthengna unaduna makhoigi wakat taba fangbase yamna nungai mamangi unaba adugi feedback ningthina fangi sada humpugi sangda hena positive oi lambi thong thangnabe sing amadi awaba kaya gi matangda mateng pangbinaba pangthok pinanaba hairakpa kaya asimak tasengna yamna nungai punamak ase mapung phana sarkar sina pinanaba thabak oina pangthok sage haina mahangna makatana phongdorake tourism potential or human need laiba pot mayamam su thole section over adamadusu nungai ba manen lawi maramdi so that we ma koi pihanang bige apambasu saka sida phongdokle masimangna leiriba saka asina Manipur praja singidamakta achouba kayumba kharadi soidana tawrakani haibase Manipur gi praja kodimakki thamoida senari ISTV pawgidamak AC Arun Galoinana Nabukumar Khawpam Same Secretariat Imphal Kangpokpi District Kalikhola da handak chawna leibak chekhairakpagi fibam Geological Survey of India gi akhang ahi kangbu amana yengsinkre
District Administration JSI gi team asiga National Disaster Management Authority New Delhi ga video conferencing tawduna fibam asigi matangda kupna khana nainakre. JSI gi expert CH Devojit na sport verification chathaki District Administration gi maikaidigi J Somtun Khul gi Khunja Singh atopa mafamda hongdokna bagi thabak hogjimaki oina paikhatpa thabak leitri. Khulasada yung humdra tarukta miyoi chamri romlei mamang the National Disaster Management Authority ki maikaidagi khulasigi Khunja Singh atopa safagadaba mafamda hongdokhinaba District Administration da paktak pirakpa leikrabani. National Disaster Management Authority ki member RK Jain DCT Ranjit JSI ki expert singa video conference ki khuthangda leibak chekhairakliba sigi kupna khana nainaki. Wari sanaraba matung DC na National Disaster Management ki consultant landslide Dr. Rabinder Dasu District Administration amasung JSI na lokat liba thabak singi akupa report amasu thakre. Mari lainaba IFCD Forest Department ki miyoi singsu mafam asida leiduna ising mokhalakli ba mafam sing chingthokpagi thabak chathari. Relief camp ta leiriba singi lim na lang bagi camp amasu Community Health Center kangpokpigi team amana pangthokre. DCT Ranjit na hojik leiriba fibamasi kupna yengsili National Disaster Management Authority dagi mihut kangbu malaktuna yengsin binaba haijaragani. Leibak chekhaibagi fibamasi nongmagi lauktorakli. United NGO Mission Manipur na Sinduna Independent People Truth Commission ki matangda wat tananaba mifam ama classic hotel da pangthokre. Thoramadu da mission asigi co-convener and Jivan Mala All Manipur Muslim Women Association ki president Sitara Begum MBC ki president Haulangam Haukipsu Sarukyaki. Mission asigi secretary U Nabakishore na thoramasi maruina akoibagi fibam da chatharakliba chumdaba thabak sing micham miyam gi mathakta chatharakpa state amasung non-state tracker sing na thabak sing khanabani. Mamang da kalu ki khanabagi khenabagi maramda pamdaba thodok kya thokiba aikoina thengnakre mugnaba kanaba karisul purakpa ngamloi lakadur mirol da masina lana chatkhinabagi oithokpa leibana punna warep lominanaba tongan ba kanglu ki luchingba sing yauna mifamasi pangthokpani haiki mai magi yanaba khudamoina akoi kuki client singi mayam sina akoi Mizoram arigi chin state na singba Chorchanpur gi leaders mayam khomjalaga magi tongan ba kano makupu mo sangatpa adagi Manipur tariba naga singna Nagaland aduga to state la isiga tarokpa maitei na maitei gi tongnagana si tongna bosina di akoi masen hatok naraga karim to Manipur da kanmo apabam to puro yabsi mase ko UN mi thaja jabani hariba issue me Manipur la riba mam si national na to international level da UN na sing mada pukolaga akoi na Manipur da long term shanti purokpa aduga human rights si yamna fajana respect toba mapam mamo hengadage haibu wakhalon da ko sinjaban Imphal West District Police SP Lamjing Makhada Commando OCP Achobana Kakulung area da chathaba drive ta hidak managi potlam kayamarum phagat ngamkhre Police na phongdorakpada godown asi Ranjan Kumar amadi Bridges Kumar Kauba UP dagi miyoi ani asigini Building mapudi thiba khangdri phagat laba potlam sing ain gi oiba thabak lokhatnaba food safety da sinaragani hairi Irabad Foundation Manipur na Sinduna Manipur da Sustainable Agroforestry Management gi matangda state level seminar ama ya school da leba MDU holda pangtokre hogdopagi thoramda amuko gi president PH Devan Sharma Irabad Foundation gi president KH Nisikanta poirei mailai marol gi president L Mem Chobisu sarukyaki Foundation gi president KH Nisikanta na chingi lamdam asigi resource oiduna potlam sing puthokpaga loinana mahausa gi lamngak tuna lakhibani adubu Haujik nong khara hek chubaga tampak ti ichaw thokali asi ekoina mahausa gi leijaramba ching pat manghan badagini Aikoina ching tamgi khenaba thadokpaga loinana tungi mirol gi damak mahausa gi khalngak nanaba hotnaminarasi haiki Mikha pundaba maning kha tamba chathuk kuthuk tuna kuji cha dana hingdang amalaba ma oina bana changli bu khongpam je changthil ko yarak tre hojikte adana masi am sangna Manipur gi tung phawda mase akoi longi singwana hundre se mase kamai tawduna man khone jibisi awaman je phangdegi aduga nong tarak suna to nong taraga su akhode isingi awaba se kamaina lehelegi habegi wafam sida Manipur gi leriba akhang sing je cover kanda akhone pamjeri ba wakhalun sida ngasi khanani na bas admana pangthok jabani
Ferrando Domestic Workers Alliance amasung National Domestic Workers Movement Manipur na sinduna awang nongpok domestic workers ingi chayol thoram ama Nupilal Complex ta hokre. Hogdopagi thoram da Manipur Postal Division की Superintendent के इबोमचा Ferrando Domestic Workers Alliance की Coordinator Jensita Sarang amasung Resmi su sarukya ki. Tharungi saruk ama oina poster amasung postcard release tauki ke इबोमचा na domestic workers singun namthabiba makoi gi hak matpi bagi thaudong kaya lei. Aikoi ishana thabak subagi hainabi leibaga loinana domestic workers singbu pukning thogat pachangi workers singna su isagi hak khakta khanbagi mahutta ithausu khangduna mapum phana pangthoknaba hotnaba mathau tai haiki makoi mateng lawajabani imung amada wara thabak suraga masa makai thanaba hunari ba punama apik palang mama ni masih singna asu mathabak si tabu matamna wari ba samasya maya makoi da instrument to biu maya hai se masih koina munna kha matunda ai wapundi ai ki message di nengana dingu nah ki nasa so no mudi sudra apaba koi gani hai ba khallo da ai rai full oi go ga khandi daga thawna phala ai koi thabuk to butawani RMSA gi makhada graduate oja lokhiba sigi manungda class 10 fawa pass tawdaba sasinaba certificate haplamba All India Students Federation Manipur State Council na thengnari hairi Irabad babanda pangthokpa pawgi mifam amada Federation asigi President N Sana Halna English singani subna tara taruki me thada thokiba notification amagi makhada upper primary oja chaniga humputaruk loki Education as na oja sing lobada aranba leire haibagi chingnaba leibadagi Federation na thigatlubada RMSA gi upper primary oja gi damak apply torkiba singi manungda sasinaba certificate yarambo oja kunmithoi thengnaki masigi manungda hojik oja taranithoi RMSA da attendance sign tawi masida natna class 10 pass tawdabana oja oinanaba khalamba si angakpa fawi masina education as amadi mari lainaba singna senja thumja tawre haina takle Government asina hirama sida mityeng changduna mahiroi kunaibu lekha tana manghanaba hotnariba sidagi kansi AISF na thong asi taraina logde makhatana ta asengba sing leibak miyangi mamangda puthokani hairi Lomi Sinmi Apun Lob Lausal Manipuramadi Central Agriculture University na sinduna Central High School Chalauda Self Agriculture Land and Organic Agriculture Campaign pangthokre Hoji paugi maraktat natin break ama Delicious cookies from Likla Bakery. Heart operation lising tara mangagi mathakta pangthokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makal makhagi heart operation Sky Hospital la pangthokjaragani angang gidi OT amasung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi khudong chabla lejagani akup marul gi damak Sky Hospital gi reception ga tanabi Bhai Gurudas Group of Institutions Sangarur Punjab na students khudingma ki imagination ki path discover tawbagi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro puthokwa institute ni Baba Quick zone gidi tatatis college di mamal suma phang kuding chamane yo suma ngaroi pista salabni na adu suma takta superlink footing gi offer me amum piri sidi tas electric drum no sin bagum na yo tisin ya dudi sanagi mohut yangna sinba yandre beneath 100 meters from the earth's surface, naturally filtered through saline stones, pure, clean and healthy water.
Vinasya Coaching Center, the best and only trusted coaching center in Imphal. Admission opens for 12 function course for class 6 to 10. Class starts on 22nd June 2017. Our toppers are first position Priyanka Morangtem, third position Saha Minas, fourth Rosaria Thonausam and Kushi Kumalambam, sixth position Michael Atom, 20th Kapting Tabam Hine Devi and 24th Jasmine Hepizum. Hari limited seats. Break matung taram nokchiri haji makha taba pauda handak jehi class 10 exam da position lower kraba Heritage Convent Manipur gi Mahiroi Singh okpagi thoram ama oripok bachachpati lekai da leiba school asigi campus number 1 da pangthokre thoram adu da school asigi Mahiroi Oja Singh staff Mahiroi gi mama mapa Singh su sarukya ki position larok laba school asigi Mahiroi Nepal suba position lakhiba Badali Angom Tara Manga Shuba position Tarakiba Sonia Khoisnam Amasung Kunmatoi Shuba rank the Lakiba Arcade Joy Sri da Lupa Lak Amamam Yauna laptop Amamam Piduna Pukning Tawaki School Asigi Executive Director S. Bikramna Matung Dasu School Asina position holder Kya Puthok na Bahot Nagani Kunai Asida Hong Bapurak na Bahot na Bada School Asigi Mahiroi Singi Mama Mapa Singa Wakal Manana Chakhat Maikaida Changsin Minasi Haiki Council na lauba handak chehi class 12 exam gi commerce stream da mari suba position tarakraba loyang ambada lottery club of Polo City Imphal na mahaki mahi masing tambada mating oinana ba lupa lesing kun mathoi pikre ngasi kai bidalai ba mahiroi sigi yumda Rotary Club of Polo City Imphal gi President Salam Sachidanan Secretary Joshi amasung atai members ing na chattuna senfamasi mating pikibani club asigi thagi pakhaliba project ki makhada mating asi pibani hairi Pandit Din Dayal Upadhyay gi Chama Suba Mapok Kumol Yaripok Bisnunaha BYFY ground the Pangtokre. Thoramadu da BJP Manipur Pradesh ki General Secretary and Nimbus. Thoubal District ki President L. Beben, Oinam Haridas, State Office Secretary L. Kiran, Wangkem Mandal ki President L. Sunil, BJP Thoubal District ki Vice President L. Jugindro, Thoubal District Yuva Morcha ki President C.H. Sanjoysu Sarukyaki. Taurangi Saruk Ama Oina BJP Thoubal District amasung BJP Manipur Pradesh anigi Veteran Football Exhibition Match amasu sanaki. BJP ge General Secretary and Nimbus na Pandit Din Dayal India ge ningkha tamna bahot na bada achoba thaudang lokhiba achoba luchingba amani mahakpu Bharat ki miyam da khangan batangai phade haiki Manipur Rural Bank None branch sinduna nomugeva financial literacy awareness camp ama Karwangmung chu nungtek ta pangthokre Thoram aduda UBI Tamenglongi LDM D Valte Nabar Tamenglongi DDM P Voicha Rural Bank None branch ki manager Jet Surrender Su Sarukyaki Moirangtem Ibotombi Memorial Trust na tha taruk khudingi piduna lakpa Ibotombi Memorial Pension Scheme gi senfam ngasi hairo kendra gi ahal chamapal da yenthokre Hana Education Minister Oiramba Moirangtem Okendro gi hairok ta leiba yumda pangthoki ba thoram amada senfam sing adu trust asigi president su oiriba Okendro na yenthokibani M. Okendro na ngasi dagi chahi kungi mamangda trust asida miyam na mating pangbirakiba fund adu dagi government gi khudong chaba fanghaudraba lairabagi pankhei makada leiba ahal singda mating asi pangbani Trust asina cancer na naraba miyoi chani romda lupa lising tara mating pangkre medical da mai paglaba mahiroi tara nipal lomda su mating pikre ngasi tha taruki apun ba senfam lupa lising amaga chani miyoi chamapal da yenthokpani Matang thagini tha khudingi oina phangana ba honagani trust asi tungda district amadi state level fawba chokthokuna Manipur miyangi mating pangba ngamnana ba honari hairi medical gilanda support repressing medical gilanda kana ba sa singu policy and care ki manati duna unno ba Suklu Kendra ki Manung Chanba Charel Gram Panchayat Ward number 2 gi thagi laklaba kerosin miyoi kharada rajniti gi khudong chaba yengduna piduna leire haina khunja sing na phongdokle wangu mamang sabal community hall da pangthokpa paugi mi fam amada oinam ongbi sanahan bil leimana thagi laklaba kerosin loba chatlubada Congress ki miyoi kharana thinglakhi Thingliba adugi maram hanglubada Congress khakki oiba miyoi da thau asi PU BJP gi miyoi da thau piba yaroi haina tamlakhi Lagliba kerosina si miyangi damak lakpra natraga tongana Congress khaki pirakpra haibasi mari leinaba authority na yengsin biu hairi
Patriotic Writers Forum Manipur na chahi khudingi leptana pangthuktuna lakpa Arambam Samarendra Ningsing Thoram handak chahigi oina lamlai da leiba nungsikol pakta pangthokre. Thoram aduda SDC Lilong Chajing Longjam Asa Kumar Saisakpa Tingbaizam Bipin Chandra Patriotic Writers Forum ki Vice President Yaskul Khwairak Pamsu Sarukyaki. Mayana kolom chiktuna lairik kaya iduna fongliba Fairoism Kripa Luwang Chada Distinguished Writers Award Piduna Ikai Khumnaki. Forum ki Secretary Rakesh Nauremna Arambam Samarendra na Manipur Khunai gi damak kari thawlang lorami haiba nauna haurakliba mirol singna khanghaunaba asigumba thoram asi pangthokpani haiki. Generation sinda pau tamdana makoi da anuba wakhalom Samarendra na pamamba Manipur gi Khunai gi masak ado aikoina wari lidana ahanbagi tangai fadaba tanjabu yaure marabasina Arambam Samarendra bu Manipur Khunai na mangna tongan ba social activist ta sangkiba miya moina mayam unaragasu mana cultural activist samana loromi ba mana loromi ba thodang sina sa ekoina ngasi khunai sina lan ubibegi mota Samarendra na kari mani ba khunai ya ba thabak torongge highway sida khana ne na bagi yam tangai fadaba nikoba yaure Manipur State ki oina PDS ki item sing adu kari no haibadu mayik singna leibak miyam da khangan biu haina mari lainaba minister amasung department ki pungning chingsilakli tha gi oina kendra khudingma ki lokthokiba PDS ki item sing media da lokthokiba agent natraga miyoi adu fongdok tu na khangan biu district tara taruki district supply officer singi website khudingmak miyam da khangan biu chief minister and birena luchingba government asina PDS ki item sing suna lairaba miyoi sing da fanganaba thabak paikhalakani haina em suna ngairi PDS ki polam sing dukan sing da yolibra fampham thokpa imong sing da fanglibra em suna yengsinaba hotnari hairi hauji paugi maraktat na atem babre amagamo Hakchangi labor solatpadagi producing attaba hakchang chotharba tumba chaba yaraktaba khung hama nungayaktaba singidabak amatta ngaraba upaidi jolib syrup amasu jolib capsule bu changi sinabiyo I call it God's grace when I secured the first position in SSLC exam 2017. My heartfelt gratitude goes to my family, my well-wishers and BYS where I was blessed with outstanding faculty and the most academic atmosphere. I feel BYS is not only one of the trusted centers but also a dream come true for any student. Priyanka Moirangthen. Irudio Coaching Institute, Kasampa Tutomlekai behind Baigo Hotel. Admission opens for 5-month CBSE Foundation course for Class 11 Science. Date of commencement 15th June. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampa Tutomlekai behind Baigo Hotel. Contact number 8131025634. Info Heart Institute, a complete cardiac care hospital with 24/7 ICCU at Sagoban Murang Network. 25 open surgeries has been done successfully. Angiography, pacemaker implantation, 2D infill, 24-hour Holter are also done. For details, please visit Info Heart Institute, Sagoban Murang Network. Saiji TMT bar ase latest German technology season aduna state of art factory Guwahati na puthok chabani masigi bar ase han basundokpa product oibana calling zade taken day mapamil kali amadi amaga hazin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Break matungda mukan taram nok chiri hazik makha taba pauda Lamjing Educated Welfare Association na Lamjing Kuman Temlekai na mayai ka ba chinjak chaba yon ba singi mayokta chatharap pa khongjang gi sarok amu oina ngarang sangayung pham nungphau gi mafam ahum dagi number 4 kapa tablet chaba miyoy kuntaret fagalaba matung imung manung kauraga makhata na tawdana ba khangalaba matung da sinakre haide Sangayung pham nungphau gi area da inkhalakliba naha amata maram chadana changbiganu nisagi potlam yoliba ayamba nupi oibana club ki naharol singna fabada khudong chadaba kaya lei maram aduna sangayung pham gi miyam na mating pangbiu hairi
All Manipur Students Union Jiribam District Committee MSF Jiribam Amadi KSA Jiri Branch na Jiribam gi Hospital Mapum Phaba ana layeng sang ama ohenbiu haina khongchat ama chatkre. Ucha tholdagi hauraga Jiribam Hospital fawal lakiba khongchat adu police ka ngaihak muknarba matung Chief Medical Officer Dr. L Bino Amadi Hospital gi staff singa wari sanaki. CMO na mahaki maikaidagi tawang amasing atuba matamda tawnaba hotnagani Higher authority da suhaiduna mapum faba hospital ama oinana ba hotnagani fongdokki mahairoi luchingba ama na atuba matamda mapum faba hospital ama ohendrabadi Jiribam da lairiba civil society organization singa pullaga akan ba khongjang changsilagani hairi kaya ama lairiba pot mayam se atuba matamda lairiba sarkar sina ko Jiribam mi awaba se uraga hapiu amadi huji lairiba tongan ba ko ji staff sing ai tare ko ji nurse staff sing amadi yang tongan ba makan ga ko department ko ji hospital se laibam thokpa masing suna thambiu se Jiribam District Veterinary Hospital na Jiribangi Kalinagar da sahasan hidak kapthokre. District Veterinary Hospital ki Deputy Director Dr. Surkumar na ngasi ahan boina sahasan marfuda machin maray makong chatat padagi kannana ba hidak kapthokpani. Makata na district asigi tongan ba mapam sing dasu sahasan sing hidak kapthokhigani hairi. Manipur dahan wa oina All India Football Federation ki makada All Manipur Football Association na sinduna ngasi dagi Kumanlampak Sports Complex sa laiba Manipur Olympic Association ki conference holder trainer kun marina saruk yaduna numit manganigi oiba AIFFD license course All Manipur Football Association ki President S Sana Tombana thoromapu oiduna hogdokre Thorom asida Association asigi General Secretary L Ranjit Roy, Assistant General Secretary L Jotimor Roy, Treasurer L Dinamanisu Sarukyaki. Thorom asiga mari lainana Association asigi President S Sana Tomana Fungdokibada course asida Sarukyariba courses singna thawai hakchang yauna mamutana khangna bahotna biduna Manipur dagi afaba football sanaroi sing puthokna bahotna bada achobo thodang lobiu hairi. Pangtokadoriba course asi AFCA license holder C instructor amadi NIS diploma da chauna mai paklaba AIFF instructor ayuki session da coaching children amadi coaching in SSG gi maram da tambigani nungtil dana warm up ball filling doubling and ball control gi maram da takani Youth Affairs and Sports Department ki makada District Sports Association Imphal West District na sinduna ngasi dagi Kumanlampak Main Stadium da chahi tara mari makhagi amadi chahi tara tret makhagi nupa machagi team tara mari na saruk yaduna Imphal West District Subroto Mukherjee tournament haukre chahi tara tret makhagi nupa machagi ngasi ayuk sanakiba nupa machagi ahanba match ta Ninamali High School mayang Imphal na City Higher Secondary School mayang Imphal bo goal manga ahum da amadi anishuba match ki sanakiba da Little Master English School Samuro na Maria Montessori School ng Facebook Goal Taret Sinoda Mighty ba Pikre. Hojaro bada mari ba pao amukahan na. Jinga masung tanggi miyang ng government asida thaja ba thambagi chang hengalali ba si angam ba thakta miyang itabak tawna na bakot na gani haina Chief Minister Nongthong Mabire na fongdokre. Amadi Kangpokpi District ki Kalikola da laibak chekhaira pagi fibam Geological Survey of India ki expert kangbu mana yang senkre. Hauji Fabugio na ISTB na pijaba pa matang aswa de la sinjare meeting tabiru basing bo mukan na kurumjari.